Ozada minamba tawhaide haibadu chumi numittu tiken masamakna makhoi ani unaduna wari sabadu urami hek halakpaga mabu nganglage lepkhre ranina oza yareba chumna marup mapanga moibagi unaduna wari saba oiramgani hena sukhanbiuranu kaidorage hai chamna saba warido aigida laaga saba kai kaige ha mana maram chadana school nataba mafamda cycle thuduna chatkhraga aina magi tung inaroidaba nate faradine aise am phabani phatradi aingondagi kanamtana helu ado laudabida ma yorakpaga kari wari sarubano na hangaga loiri kaidorage ahingdo wari sanaba makhotai haidusune rasbir go eramgani mana honglakliba mongse anido shoidana koinaramni ngai khose get hangba makhotai la amal aigi nakta hana changona haiko nang thoga aine ainga siyam sawni icha dagi hena suluna khallaga hoi se yare se ai mapanda thoga ne haifeta hangloki urau tharau di tobinu ko mapukning amunung shikini sanari ba wari do apangba mak nattabanina tabaga samin khara phanglami masadu so pakhatpana leifam khangdre karimata tawdaba saraga imungda changake tawi ranina bema nangmu kadai chatluge indomcha rasbirga thengnaruye oh chumna di khomine kaidawa yaurage nang chatlamdai da hairamdena ozana ingonda ngangbada loi nangbu makhoida chatluriro natraga kadai da thengnarino yam lapna unaba natteda aina unasena kobani shida laknaba na haibani talle na haibaduda aina mamangi lambi phawba kobani kari aruba wadi sanarubano lana khanuko chumna sum hangbani khangningdun matam phatre nakhoi nungsi nongolda tawba oiradine madu phatte hairakliba wa haiduda haifet ikairap tawba phawi adubo mikop adugi makhoi animak choptanaba paukhum pirame makhoi papungna takpa notes to aingonda piba yagadra na hangbane aduda madi aina dumai haibaduda phagi oiraboi malure hai aduna purakte sida puraktuna yenge haibasu sar leibanina amuk lana lawni na mana yadabani tiken thoraktuna nangna hairido aishu tar maduna chumboiredi kaide nangna fana chatkiba haibase aigidi imaini nangna mangkiba haibase aigidi mina noknagadoini sir ai matongda yumsigi wangmada chachararage adumakso haide namanabi namanaba unadawni adusu afaba maramda ngasisi nangna thokibaduga nandom chana ahingda nang chirola karino khangdaba loli haibaduda pakhatana inarubani halakpagane aingonda ngasaidagi saulanglibani ai shumain tawni khangamadi hana haijaramdawni adum chamna unaruba oibaduda hoini nangna hainingido ai khangini kaide afaba maramda oiradi aina so hana haiki khangdaba natraga hena khangningba leiraso rasbirda hanghallona ngaihaktanggi sakphamdudi pakhatlure aidi phuradawga malure hai aigi janupini khallini nangna phana chatkhiba ai pami ngasigi wa natte matung tarakpa matamdasu nangna kari tawri tawde ai hena kupna yengsinba horadawni hoi sir aduga phone gi mahutta alarm khongba yaba ghari oina leibiradawni ngasi mina nang aigi phone pai khangade toina tawrakpasu yai yumdagi tawrakpasu yaudoisidi nangna tawningasune tawramdaida aingondagi warasu dum lauda nakhoi sarna haise nangbu hena phahaningbagini aishu sarna pamdaba amta tawrar tanja leiradi ai rasbirdo wari sage mana nangse karamba mongda khanba haibado khangdoktaba yadi nupa haisidi nupani ozane hena khanjinba orinida phare phare nangsu ngak potharo adugane lairik amuk panaba council exam di khanghorar aidine nangna mark wangna phangbado chauthokjagadoini haindomcha aduda natini nangna medical tambadusu ai yenginglibani masi pumnamak nangi nakhuta leir uhangi uhaloi haiba nangse ekhoigi ijaningolni khana haibani ko phare phare pothajarur haindomcha hojik phaugi de ngangse kaishu dawt tong darakpadasu shoidanaba senaba haibase aigi thawni tawriba mawongduna nupina pau phauraklaroi su khangjada migi unabada yauraga masu maya higatlami
Lilina, is chahi hanba nupi koibase hayeng laurakanda nupa mayumda nungaidoine. Wata padana leidoiba. Ish, adu chumadi mi mayamse chahi hanbi nupi launaba kutanta naroidro. Matang matamni khandoksida. Haima, aina haise phagi dawna khali mali. Nathaki halna hairadi chumamani. Kaigino, nangna mari yetlidubo. Kiyam khalunu. Noi madu lauradi nang so hayeng nungaidoine. Arbia, nangna kaide koirino. Ahibu hairasirane. Ma se mayumdaini haibase. Sisukan. Lamdo hairak taw malida. Aya, khaibi ka tawi. Kok hairo, yam lirakano. Thaubaldaini. Akoi classmate. Chahi longa hairuni. Karam kanda poke haibadudi hausi phawang nadri. Yengbadadi mana hanba malida. Aina halambasu yai. Masadu kedabaini. Aidi isagi angang sumanbani. Kangkhatpe wana tiko. Hayeng laurakanda amahata daurabanida. Nangdi future gi kai plan lege. Aidi isa khaki khalambane. Ado noi friend ye mukhan bayaur. Isha bhawa khangjed. Akoi su khangba yawa natro. Sure, kai gi adani yai. Aigi matamda migi lamda chattuna yam tamningke. Ado imungi paisa pharak taba nangam khidi. Adudi ma se mapalamda thawai wani ne. As ai ngamoi ko nangna tamba college tamdoini. Nungtigi drop pick up tawdoini. Ish phagi dona shigi damakni. Aina 12 se chi chauda pass tawda yade na khalise. Chi chau yadaba college ni khara wangna phangge na khallu. Sida tamhalloida engineering gi na entrance exam thandoini. Adu tamdaba siyar aduga ngamlaga su thorak toba. As difficult tasks ni bro. Aina engineering pharak taro simade. Mangdasu mangude tammoida maitei macha mayam am tar lebani. Tambada kanadaba leitabani. Nangna sida tawdabi migi lamda tawba yaba thabak mayam su leinina. Atopa option mayam su lakani. Graduation tambana di phado mal. Esai magtoiresu. Aidi khankre nangna ngamnaba pangthok tawda ngai. Aigi matamda phangkhidabado nangonda tawhaningi. Ichada tawhalasu yaina. Ho ai leiri wari do khitang chamna sanase. Yare he bro. Ado nangsu nangi plan do hairo odana. School gi entrance study 25 rank ki marakta yawkiban. 12 loiragana kari entrance fam doiba. Thangnaba nupadagi arei bithadana sillaga phanglakpa mak. Yam haidana phangba nate. Khaluradi nokpu nokning. Ado kem khangdana sinbadi yaroidana. Hoi, haiba yaba wani. Khangdrasu sinba haiba amanadi adum manaba ikinida. Koino makhasu sindoiraba. Aise pabungi lambida chatkena di khalle. Adubu phangba phangdaba khangdida. Nanga khangnai mi dusu larik yam hai haidaina. Manadi nangoda kai harke sigi matangda. Medical thagadaba male. Biosu yam haibani. Khangde. Phangdre kaina chahi manghandabi atopa tamkibasu. Nangna position lepakpa nupi koirishine na ngakre. Yam hairi zatni ne dude. Aina sum khanbada larik haiba misu thamoi palle haise. Chumba jani. Ado makhoina larik pabada concentrate tawbado. Mayam ga khara manadana adumaina labda su concentrate tawba jani. Mayam de yena. Kai haino dudi bro. Nungshiba se makhoina hena lupsenbado na tawe haiba. Magi mong noirambashu yaiko. Ado sum khangning. Larik haiba mi singna koinaba mongse. Makhoina hen pham thoida. Lali nangido noigi friend lakpada hangdawni. Makhoidi hendok ne panthong yaurabani. Adusu yawazani. Ado ithaki halni. Ichi aina sum kawkhige ko. Akhoi marupna lawdri khaide. Keshu kaide da. Ichi ga akhoi bru ga khak unadawda ayam se yawsele. Ngasidi saunu ko. Kaide da. Kaidoge khangna chanaba punbabo. Adum thengna se matang charakanda. Matam khudingi nati ko. Yare nangna marwalam ai jeda haibani. Asumna numittuma haukre. Mathangi numitni. Niti mabu ubada thaiduna chatlame. Hongliba mawongdo karigumba khara leire khanglame. Tanja charadi wari saduna hanglage chap yunglame. Lakpana asa ani jidi ngasai thirini kai chatluge. Nupi anoba koirabo. Aduna chatlubraba. Ai li nataba nupi amta koijade ko. Kaino ma sintumin leisina.
class ta phangi ojana wa hang ni khan beira noku phau no kidra as adui na tini bro na tai mado ai ubada thaibi ga daw mamit ta ise magi matai hoina uraba mali ni ado uram daw shumante mamu ko kupti ba nang na di am chak na hairiba ai na di am nokningi ish wari di ngasi di upai le aroi wari sab break matung ne oja sathi bagi thangna na class ani dagi adai di kwai ngangan ba oja dugi aroi ba ko adu ra kana suti da wari sanar lor kai nungai ta balai do hangagi ngarang kim haina khide ko ahen ba haidi sauning bia ba ish adu di privacy ni adu saudi kaino minai na yum bandri bana koina okto wari sanai ro hoi okto bai wari chak pokham jar sune okpa ko balai te na hainai as class ta wari sana dre lambi da khuma ka dromai do sir tike na ga chai jalo suti da wari sa ba phangdra na tuition da sana dari dana adu hai ba lak pani ngasi di suti thani harak pani sir pa mai bana amuk chasiluni sir tike chu thani hai ba mal e kai ge nungai re da party dum tawgi suti tha ba sidi vacation tha amagi lei ba singai as noi chalu no ai di khang da ba sar ga akoi pawng na pi ba notes so pura ga chachin ge niti na hang bane na harak mai phaja sani pharoi adu gi tan ja da ne wari dum sagi thin ba su pawung da thilan gi lawba lak ba matam so ai shin ge hai ba ga tawba na hale do chingnaram ba tiken gi wakhal su manarap tawba paw khomna swai manghal le do ni phare adu di oja do engon dagi phone tawkro nangi balance yaudi hairadi aduga nangna niti da pininga haiba notes to madu piro sum yang hangi dawani sidi rafni punga tawat pani ai she shuti ni khangamadi phajana sin tokpado haying gyan ta na pubiram dawni kai de da dugi di somgi se lairik pa bai kani masu leiramni adum chang aina de haifet haikibani hoi sir thank you maya ihi higatlaga niti gi manakta changlai kanen tawrido lairik ki lairik ngaktani niti kawrakte arbi do tumena nga hakle table da lairiba lairik to lawduna phat hangi niti ni yengakpaduda amuk phat khumjili nangiro yani si pawa paningadi ai kashumta haidi adu nangna changa ise sarkyam haidro haidena mani yar changai ni se pabungi notes to ni haipet yeng searching na janaba pangai haikrabani ngarangi thodok tu lirami masu maram du khanglabani na tumin leirami makhota paiba lairik to amuk hangdok tu ni yeng niti hek yeng lakpaga phat khumjili paningade dum lawraga paru chu kashum kaidi ai atopa dum pahoge rasbir noklaga reproduction ai di nangonda takhan gi doraga as noina khra hain dawbani bayose adudi talle phamduna leiriba niti gi mamangda leiriba table du da lairik tu phat thame tunglom dagi chokri du ga panana kon basunate khara naksen lai tu sigi pi plan ki hybrid kaina to shei reproduction na tro ai di kyam khang diba nang sidine si se tall dwarf kini takpi ge somdoi na pam ko no win daw ai nang gi thamoi makol daring asigi hallagi ado mathang da di si sing ki takpiu ko aya ma si sum henjele ba yuga ayobra takpinu da phagi do bani hoji ta harage kanti haidi exam da mukauni ba ai biology se kya haiti ba wari sanadrena lapnabadi hairono hena dum naksen nakre anido nupi kangbo na phamliba roduge iroi loibada nupa makhoi marina kanjinduna phamlami manina koi no mamang da pham da kai ngasi na maning doin pham doisina mang badi nungayani o ai khoi sak phajabana ne nongmagi ningba tawda yadi matu pham ni haramni aduna ne lakpana hairakpani david na amo matu sina haradi mai di loijar asta hingamdre matu ai ba waise kok thizilo like di honga matung sudum tambe ai su tamisini akoi baby sudum tamisini as nangi baby do yam haina de da atopa maming kaudro yam kaujaning ba mal mana kra chopaga nupi gi maminga manarin masai maming ni as yare se yam haibiurano
रोमांस तो यो यौदबी पंथुम यौख्रबनी पाखंगने हाइबगी नुंगाइबा इफंग फंगद्रबने से नंगना हयेंग लीरा चाकना लेबदो अई येंगेको चेंदी चेनिंग नुपीना सु यारबा अदुगो पाइदि लेतबदो तानिंगदे असिबो वानी गायना नसागी वरीदिने थैदोकनिंगबा फावब्रो ममांगी नुपीसे कना फमदे वाटलिजानो खरा नैबम फमलक्केदे चानबा कई यावगी हंगनिदना पुंगदोन चंप्रा मखोइन चादोइसे हैक्रुसु यावबनी चानिंगिरो नंगसो नुपीना है चारिसे कईगिनो आई खंगदे यारे नोइसिदे मी तारे इकाइरनी साइदने नोइना ngangi मैमसे मी डॉक्टर तमिनारदी केमते इकाइनादे हाइने नंगना कोक वांगबसिना इबो अइसो मेडिकल तमसिरा नर्स मसक फजबी मैमगा क्युकुलोत पिसाननबा इबो गाइनी वइन तमगे तमोए तमदे अस अई नुपी ओइरमदबा फै नखोइ तांगमिबो नुपीसिंग कनासु खुम्बिरक्ते मखोइ मरीगी वारीदो ताबीद्रा माले नीतीसु लाक्तुना रासबेरगी ममांगदा फमलमे लाक्पा तपना ईना हाइड्रो मदुसिना फमिनसे हाइबा सोइदना ओइरमने अदुनानेना एखोइनिसदा फमिसे खोइनो असिंगी कोइनब्रो मसादा हंगो नुंगाइना ngakta mut sagatla famjagiba yam langi noise oja jangani bro nupiga tungda mangda phambagi gyanta basairo nang kananu khangaba nupini lemba sadrasu yani riya do onthor aga as yam langi noise ngakta tumen layuba ese sanabada seran turan do irame I lairi khebi school da phone pro yam thajadena ekoi budi purakte nong phadokni aduna langnu ko manina noina class da lon jai do ekoi da sukhra kharu na tom jano break tana canteen de chapot kongbi nitina se sipi ko as si cake si dem thumbani diabetes na ri aidi lace packet che khar chawba leitroba raspberry na yam ngange chaning da to ai jagi pirose nang na rule to ange tawbani da riana haicrus yauri thoiding beson thomorok lon chure se sina no yoro ado horen pharagane akhoi ming pan badi ade ko ibema phadringi de katpana hankrani pungdon je thajadana manam kanbani ko amuk phani pharak tani ainga gipke ko oja jang pa hudoro payani ahing dana maku sarabani na tumutum nausumi sei sakpiura tha thabung ton naja mayam pungdon ja khige haibong jarung mun banaide as o tumbaga uibanal tumning banate irang sagatlibani makok tu bench te heknon thabaga makhagi table bench ki ahobaduda makhutuna niti ki makhwang mapa oirapna kak tawrami pakhatpoi kaiboy niti makhutna lamlaga tawrakano haina makhuttu phai hero na ngai jaba tanja phangkre nupi ki makhut bench makhada jejet pai sinkre riana koino namika chapyungi dubo haijaba sunati bag tu na khali do na kaino nang kai dawrage kashtaudi bag se mafam chana thamge tawban ama tumki bai nungai triro hodo piuro wari sa ba hona ba haige hayu no kemda I matam ni na oja changlak le khangla pha raspberry tumba dagi hogatlamde adumak pai ki ba khuttu su thadoklamde raspberry kai dawre na sa nungai trabo hipidu de nahan ganu ko object se inga sa olak pagi mi myam am narban David na sir kyong khumaktre masa yam nungai tramal kaino asing ki nungai trabo lakpa na hangakpani raspberry na langnu ko ai ngakta tumin lay nasa nungai tapadi mande da nangi do thok amdi yauri school gi function next week tane haiba pau darabo na koibo isai sakningba jagoi saningba yauradi ming pangkhatna ba yarani sport yaudoi na tro sir nam ke dumaina yaudoi ni hapta amadi na khoi myam langba yarani laik tagi thaidoga handakti aruibi ni ramse kai dosige viral thepi masing yam bidana sai do ni ne khodi yauge haiba kayam yauni khangbra mani na hairakpani lakpana masa na leijaba viral oido bodusu noi maning kangbu du de wari yam nungai ba mali ne kai hainai no ekoi su tage dana no asupuna no na ba maningi palhalawa na tro raspberry na hairakpani lakpana sir arm wrestling yaudora na sum haina bani akoi mari suming panchin che na haina ba dihe mata singduga
मीनदी ngमोइको हक्चांग पाजरसु मीनदी हेंजिनबा यारोइदा थाजद्रगा हंदक उटके सर नीति कइदौरे नंदी केमता हाइद्रेदे इसै सकपा हई हाइन ताई सओइद्रो हिफम थोकपा हिपतबनी मीगी मिंग पनबदुदा अमुक हेना मखुतो चेजेत पाइसेली अमुकसु खुदोंबिदुना मखुबाक्तुदा खोटलमी सर मिंग पिखत खोको नंग इसै सकपा याम हई हाइना तमलकपा मी मयाम याउरे नत्रने निखिल पाइरंबा खुदसादो फत थादोरे सावरे हाइबगी मतागो नीतिना खुमद्रिंगै माना हाना पाउ खुम पिरमे हंदकदी इसैदो आई ओइन सगे सर अखोय क्लास की लेडीज फर्स्ट ngak तोरदी अखोयगी खुदोंग जाबा मांगनी इंग्लिश सोंगलो ओजादुना हाइगुमदना बोलेवार्ड ऑफ ब्रोकन ड्रीम्स का तोरक्तरो रास्पेर तपना ब्रोकन काइना ब्रोकन हाइदोन अमेरिकन इंग्लिश वर्ड रास्पेर कदोरे तुमिन लेरदे बोलेवार्ड की मीनिंग अमु खंगद्रबो खंगजे सर लंबी की मताई अनीदा उ पाम्बी परिंगसाना होबदो हाइबनी गुड अदु कई सही सके हाइबा मयामदा प्रैक्टिस होइना अमा ताहनसिरो हौजिकती खितंग फरक तादो माले खितंग तमद्रदी फजदोय मानदे नुमितो दोयम फजन छागे सर ओके दे अतोपा मयाम याउनिंग बलेरसुने मिंग दो पिशन बाउरो नखोय क्लास की ने आइना तागादोयने सर हाउस कमता खाइदोइद्रो खाइदोंनी मखादा हाइना होरबनी आइसी मदी फजना खंगद्रे अतोपा ओजा लागा नखोयदा हाइजरसनी ब्लैंक पेज अमदा नखोयना पार्टिसिपेट तौगदबदो अदु इनरो क्लास तौदो मानद्रे सिदी चांस लौरगा तुम्बा यारनी रियाना हाइरकपनी नीतिना कइनो ngरंग लाइरिक याम पाब्रो तुमदबे काइदैनो है नत्ते तांजादुदा डेविडना चाबा याबा कई लेरिगे खरगा पिरो नथन चानुको मीनू चंगनी लोइन चिंगटिक पदार अस नखोय सिदी ओजाना फानी फारो हे फारसो इखोय हाइना गियार अदुम पिसिलो थोइरिंग दो हाविने हाइंग खैसु पुरो हाइंगने अखोय चिप्स लेरके येनर चासेबा चामिन्नबा पुक थंदबनिको लाकपना हाइरकपनी मदु ताबदा रियाना अखोयसु पिररोइगेको पिरोय मा पिजरोइगे माना हाइरकपो वानिना आरबिया तुमिन लेरदि कैदौरे लेकाय मसल चकनबसे कमाइन तौबजानो याम खंगनी अस सुम अदु खनबने अतोपा खंदेदा मरै तौरिरो नंगिदा नत्रगा लेकायदे अपाम्बा मा लेरबो नीतिना अपाम्बा मा लेरमनी अदुगिनी काइदिने सोइरे लेकायदे कनामता पाम्बा लेतिको खितंग फना खनसे नुपीगा मरै यतनानो गूगल खंगिदना अदुदा यावबा टर्म्स एंड कंडीशन दो अदु पामगेरा पामोइरा टिक तौरगा सबमिट तौबदो अदुदुने खलो कइनोने नखोय मनिंग बेंच तुना मिंग इयो हारगा अचापोद येना लेरबो अयुकी चाक चारा अब्रावानी नखोयना ngantana higa चारिदुबो चखाउ सुकपा तारेने मोइदी हानादै सो लेरबनी दा सर नुपा कैसिनी नुपीगिदी खंगदेको रास्बेर हौजिकते एनर्जी लेरप्रो वागा कन्ना ngangaisibo मासु हई चारमदाइगिने सर आई चारोहे सर सु चासे थोइदिंग बेसोनगी तोंगानबा महौम लेरम नोय अदुम चाजौदा आइगी क्लास मतुंगदा सुमाइना अचा थक तौबसे तौनुको ngasi khakne sir excuse tobiro kaishu khangjadabani na khallaga mukhoina goina khai leire ne gonda function gi practice namada satra singdo mana chatningba changningba class ta maning tamna changame leina na ekhoi class ta chang pa hinabra ngasi na han boyram ni ne ai raspberry ubran changpani sidadi lakte ma do computer class ki thangna bado aduda thongna room do olaga phamhaubo oram adude ai chatlagi kaino kai do bo yawrage do yam phingi do bo nangamane mangon ngawrabra kainom tawri adai wana di leina ai maga sana da yada bo wari aruba ma leire adunani khange nangi aruba wafamdo wa makha taramda taglakpa ka aduda mabu thiba lakle mamanaba ani dusu niti changakpadagi hainaba tawda thokre raspberry 67 activas 56 diodes 15 scooter 115 cars oops 116 cars I don't makhada mi khatnaramaga side me chotlira gari masing sa natida nangna ai thirak to manba adu laktre pau lambi da chatpa gari masing se thongnau de yenga thirambani
Khatnarina kaige. Khatnadeda. Chumna sum mari sarambani. Khonda yam hautabai adaidai su khud yaukre. Khatnabai maramna kaige. Mana pamba nupiduna aingonda pame haire. Ado ai kaido haibano. Mana haine. Aise school sida sak ulakpa yaroi. Khar yam thindat lo yadro adude. Thilamdawne. Parents kawbai kawba. Ado yumna chairoidro. Kai haidoino aina asingba maram pibada sawardi pharak tadro. Kashum hairoida. Function da asengki isai sakdora. Nang sakpa yaroi. Aina oina sagi. Haibe wa nati. Aina yam tahaningba mayek am leiri. Haujik sao. Haujik di yaroi. Pabung lakpaga pau pirani. Ai makhada principal kada changuda yaroi. Phare. Horendi sangat nuko. Pasana dum haino. Mina nangaw sinay khalan bayar. Hana khalaso honge na khangalo. Hoi Yaroibi.